Arambai News Guwahati da Manipuri Pau Tabiriba Singbu Yan Hanba Maktada Jingangbam Susitra Ranina Kurumjari Hosik Ngasigi Samlapa Maruiba Pau Sing Lobirasi COVID-19 na Lebagasida Changshilak Liba Lanjangasi Tingbangam Nanabagida Kendra Sarkarna Lagliba Megitang Kuntramathoi Fauba Lockdown Sangdokre Hayengdagi Hogodoriba Anoba Lockdown 4.0 Asida Ngakadaba Chatna Kanglon Singsu Lauthoki Masigi Manungda Maruiba Karadi School College Yauna Mahi Tampam Sangsing Cinema Hall Hotel Restaurant Gym Mall Metro Rail Loinana Domestic Amadi International Flight Sing Thingani Dharmaga Mari Lenaba Laisang Punamak Thingbana Chingbagi Wafamsu Yauri Amadi Red Orange Amadi Green Zone Sing Lauthokpagi Warep Rajya Sarkarna Logani Haukiba pung kunbari asigi manungda Asamda case taruk amasu COVID-19 positive oikre masigi manungda Jorhat Bishwanath Sivsagar Kacharamadi Guwahati Kamrup Metro gi yauri maramaduna hokzik faubada Asamda corona nabagi masingasi mogdra taret sukre aduga active oriba case masingna yangkhaini thoini Panba yai khwaidagi thengna positive ni haina lauthokhiba miyoyasi Chennai dagi ngarang thangja numit Assam thunglakhiba Kasardagi chahi 19 suraba miyoini mahak hojik Silchar Medical College Hospital da layeng bhaukre ngasi containment zone mari amasu hengatkhibaga loinana punna Guwahati da containment zone 12 sukre Yamna nungaitaba paw amada Delhi gi Loknayak Hospital da COVID-19 naduna Assamgi nupa ama leikidre mahak hokhiba megi tang tareta leikidabani amadi numit tarani mahaki hakchang mokta taduna leiki adubu ngarang thangja numit hospital asigi maikaidagi Bokagata leiba leikidraba nupa sigi imung manungda mahak leikidabagi paw khanghalakhi Asigumba hospital gi thong asida imung manungi miyoisingna yamna kana pendaba phongdorakli hojik Manipur gi pawda mu lakminarasi hojik fawbada Manipur gi oina COVID-19 gi active oriba case masing asi mangani ngasi gi oina ahenba positive oibagi paw laktri ngasi numidang wairam fawbada Mantri Pukrida leiba Triple IT Quarantine Center da leiba miyoi humdra humdoi gi sample test tobada makhoi khudimak negative oire Nakalamaromda Bangalore da panduna leiramba Manipuri lisingamaga chahum marfumari rom tonglakpa akhanaba train ngasi nungthil pung mari muktabada Jiribam railway station da thungkhre aduga Gujarat ki Baroda dagi tonglakhiba akhanaba train di Jiribam da ngasi khara thengna thunglaba yai hairi Health workers sing Paumi Singh Rajamadi Kendragi Municipal Office Sing Loinana Special Duty Gidamakta Sinakhiba Staff Sing Khaktanatana Ategi Curfew Passing Manipur Sarkarna Chatnaroi Lauthokre Police na lockdown thugaiba singi mathakta action lokhatpa lepa leitri lockdown thugaiba miyoi chanipan ga taramapan amadi gari chatuk katara phajinkre Chaliba me tha sigi manungda Manipur board na loba class 10 gi result lauthokpa ngamloidabagi phibamda leirakle hairi COVID-19 laichat na maram oiduna June thagi ani suba chayolda metric gi result lauthoklaba yari Awang nongpoki oina yengbada Tripurana COVID-19 laichatna khwaidagi hena sokpa state oiri masigi mathangda Assamni ngasi fawbada Tripurada COVID-19 nabagi masingasi chamaga humphutaret sukre Nakalamaromda Tripurada lockdown namaram oiduna matam sangna panduna leiramba Manipuri 13 ngasi Tripura sarkarna sinduna akhanaba bus amada Manipur gidamak Tripura thadokre Arunachal Pradesh ki pawda Arunachal Pradesh ta state transport service hokre loinana lockdown namaram oiduna matam sangna thingduna leiraba state asigi central poultry farm hangdokhibaga loinana poultry ki pothok sing miyam da hakthingnana yohanba ngamkhre Mizoram gi pawda Mizoram da church premises sing quarantine center oihanbagi ayaba church na pikhre hojik atopa paw sing da muk lakminarasi
Malemda COVID-19 na khwaidagi hena sokhanba leibak singi manungda America na hojiksu makokta leiri. Leibaga asida laichet asina maram oiduna sibagi masing asi lakh ama yaurokadore. Ani suba position dana Russia, ahum subada Spain, mari subada UK, amadi manga subadana Brazil ni. Aduga India gi oinadi Maharashtra na ahanba position da leiri. Ani subada Gujarat, ahum subadana Tamil Nadu ni. Hojik faubada Maharashtra da confirm oiba case masing asi lising kuntraga chatret subna taruk yaukre. Ngasi khaktada case lising amaga chonga humdra taruk positive oiki. Aduga sibagi masingna lising amaga chamaga kuntra mangani. Ngasi khaktada miyoi nifumapan rajya sida sikre. Panba yai India da hojik faubada confirm oiba case masing asi lising maudraga chamapan kuntaretni. Aduga sibagi masingna lising aniga chanipan humdrani thoini. Ngasi khaktada India da miyoi chamaga hum sire. Arambai News Guwahati ki Manipuri pau sandok chaba ngasi gi oinadi matang asida loishin jabaga loinana tabiriba singbo amuka suhanna khurumjari.